Priyana matam kuirabadagi ngaijarakpa numit adu yawraklami. Priya mahaki class 12 adu mapung phana loisilami. Masina takpadi mahak hauzik boarding school adu thadoktuna amuk hana mayumda chatpa yaragani. Thokhiba chahi nipandagi mayumdagi thapna leiramliba Priya mayumda chatlagani khanbada yamna excitement oirami. Priyana chahi mapan farakpa adwaida ikang kautana makhoigi yumadu mai chaklaklami. Amadi mahaki mayamba Suraj fire accident aduda siki. Priyagi mayambana asumna mafam matam chadana sikibagi thoudok asi mahaki kawba ngamlaroidraba fattaba mang amagumna memory oiduna laihawi. Maram aduna doctor na Priya yumadudagi thapna leinanabagi advice pirami. Maram aduna mahaki mamaga mapagana mahakpu Simlagi boarding school amada tharami. Priyagi parents na mahakpu thoudok adudagi thapna thamnanaba honarami. Maram aduna makhoina makhoigi nuksijaraba machanupi adubu makhoidagi thapna thamlami. Thoudok adugi matungda Priya nungtigi mangama manglami. Mang aduda mahakna mahaki mayamba adu mahaki mamangda maina chaktuna kanna lauduna leirami amadi makhut adu thinduna karigumba posak amada yengu haiduna hairami. Adubu Priyana kaidounungda mahaki mayambana makhut thilliba adu kanadano haibadu khangba ngamlamde. Wafam asi mahakna kanamatada hairamde mahaki parents tafau hairamde. Priyana handak mayumda laglaba matungda mahaki mangadugi maramda mahaki mamaga mapagada loina mayek sengna hairage haiduna khalami. Numidadu finally yawraklami. Priyagi mapa mahakpu lawba laglami. Gari aduda mahaki pochai sing adu hapjinduna makoyani mayumda halaklami. Ngaihak lairaba matungda Priyagi mapana gari adu petrol pump amada khamlami. Amadi petrol pump adugi toilet ta changlami. Priyadi gari adugi manungda tumina famduna mapa lakpa ngaiduna leirami. Matang aduda gari adugi radio adu masa mathanta on oiraklami. Radio aduda mong ama tawba khonjel ama laklami. Kanagumba mana mangonda karigumba ma hainingba sumalami. Adubu haiba ngamdaba malami. Papa, ai nanga wari ama sananinge. Priyana radio adu yadaba malami amadi mahakna radio adu muthatlami. Mahaki mobile adu paiduna famduna leirami. Adubu matang aduda radio adu amuk masa mathanta on oiraklami. Radio aduda amukasu mamangda lakiba khonjel adugumna laklami. Ai khoigi college ta aina pamjaba lai. Priya wahi adu tabada khara kiba hawraklami. Maramdi masi pumnamagasi radio program ama nalamde karigumba ama oirami. Kanagumba amana Priyada karigumba ama hainingba sumalami. Adubu Priyana masigi maramda henna khanjilude amadi radio adugi channel adu honglami. Adubu yamna ngakliba wafamdi channel pumnamakta chap manaba khonjel adu khakta laklami. Priyana radio adubu muthatnanaba yamna kanna honarami. Adubu radio adu mutpagi mahutta radio adugi frequency adu tapna hengalaklami. Matang aduda radio adudagi khonjel ama laklami. Priya aine. Priya radio adudagi mahaki maming adu kaurakpaduda pungangaklami. Mahak kimankhiduna gari adugi thong adu hangdoklami amadi gari adudagi kumthaduna mapanda thoklaklami. Mahakna gari adudagi kumthaduna gari adugi manungda yenglubada mahakna ukhibadu mahak thajaba ngamlamde amadi pungangaklami. Gari adugi maningi seat aduda mahaki chahi kyagi mamangda sikraba mayamba Suraj famduna Priyabu munna yengduna noktuna leirami. Mado uraba matungda Priya kimankhiduna maningda hantharakduna gari aduda munna yengduna leptuna leirami. Adubu matang aduda Priyagi mapa halaktuna mafam aduda laklami. Mahaki mapana mafam adu yawrakpaga pumnamak normal oiraklami. Radio adu masa mathanta mutki amadi mahaki mayambasu gari adugi maningi sitaki mangkhiduna leiba uramde. Ngaihaki mamangda mangonda karimata thokidabagum loina normal oirami. Adubu Priyana ngaihaki mamangda mangonda thokiba thoudok adu karinu haibadu khanfam ama khanglamde. Priyana mahaki mabada wafam asigi maramda karimata hairamde. Mahak mayumda yaudrifau gari adugi manungda famduna radio adubu hanjinna on off tauduna yenglami.
ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥꯕꯨ ꯎꯕꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯀ ꯎꯅꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯏꯔꯨꯖꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯀꯥ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯀꯥ ꯑꯣꯏꯅꯔꯝꯕ ꯀꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯗꯒꯤ ꯁꯣ ꯄꯥꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯤꯡꯖꯤꯟꯗꯨꯅ ꯊꯅꯝꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯁꯣ ꯄꯥꯟꯕ ꯎꯔꯝꯗꯦ꯫ ꯄ꯭ꯔꯤꯌꯥ ꯀꯤꯔꯁꯨ ꯀꯤꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯂꯝꯃꯤ꯫ ꯎꯐꯨꯟ ꯋꯥꯐꯨꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯝꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯔꯦꯗꯤꯑꯣ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯄꯥ, ꯄꯥꯄꯥ, ꯃꯃꯤꯅ ꯑꯩꯉꯣꯟꯗ, ꯄꯥꯄꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯀꯅꯥꯅꯣꯃ ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯄ꯭ꯔꯤꯌꯥꯅ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯒ ꯔꯦꯗꯤꯑꯣ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯈꯤ꯫ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯃꯗꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯁꯥꯎꯝ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯎꯄꯨ ꯑꯃꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯗꯥꯏꯔꯤ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯅ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯄ꯭ꯔꯤꯌꯥꯒꯤ ꯁꯤꯈ꯭ꯔꯕ ꯃꯌꯥꯝꯕ ꯁꯨꯔꯖꯀꯤ ꯊꯋꯥꯏ ꯑꯗꯨ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯄ꯭ꯔꯤꯌꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯨꯔꯖꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯀꯞꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯗꯨꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯥꯝꯕ ꯁꯨꯔꯖ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯡꯇꯤꯒꯤ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯗꯥꯏꯔꯤ ꯑꯃꯗ ꯏꯔꯝꯃꯤ꯫ ꯆꯍꯤ 17 ꯐꯥꯔꯤꯕ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯥꯝꯕ ꯁꯨꯔꯖꯅ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯋꯥ ꯑꯃ ꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯥꯝꯕꯕꯨ ꯃꯈꯣꯏꯅ ꯃꯦꯟꯇꯦꯟꯂꯤ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯣꯠꯄ ꯍꯧꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯔꯖꯅ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯨꯝꯗꯒꯤ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯄ꯭ꯔꯤꯌꯥꯅ ꯇꯨꯝꯂꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯅꯨꯡꯇꯤꯒꯤ ꯃꯪꯕ ꯃꯪ ꯑꯗꯨ ꯃꯪꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯩ ꯆꯥꯛꯅ ꯃꯌꯥꯝꯕꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯩ ꯆꯥꯛꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯥꯝꯕ ꯁꯨꯔꯖ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯈꯨꯠ ꯊꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯪ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯀꯦꯔꯣꯁꯤꯟꯒꯤ ꯒꯦꯂꯣꯟ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯑꯗꯨ ꯃꯈꯣꯏꯒ ꯃꯔꯤ ꯊꯣꯛꯅꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯀꯁꯇꯗꯤꯗ ꯊꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯇꯁꯦꯡꯅꯃꯛꯀꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯨꯔꯖꯄꯨ ꯍꯣꯃꯣꯁꯦꯛꯁꯨꯑꯦꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯔꯗꯔ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯎꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯃꯌꯨꯝ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯨ ꯃꯈꯥ ꯇꯝꯊꯕ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯨꯔꯖ ꯑꯃꯨꯛ ꯍꯟꯅ ꯃꯪꯗ ꯑꯃꯗꯤ ꯇꯥꯏꯕꯪꯗ ꯎꯈꯤꯗ꯭ꯔꯦ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯝꯒꯅꯤ ꯑꯃꯗꯤ ꯋꯥꯈꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ, ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ, ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯏꯆꯝ ꯆꯝꯕ ꯋꯥ ꯑꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯤ ꯋꯥꯈꯜ ꯇꯥꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯩ꯫ ꯍꯣꯃꯣꯁꯦꯛꯁꯨꯑꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯥꯞ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯖꯁ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯃꯗꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯇꯣꯛꯑꯁꯤ꯫ ꯃꯦꯁꯦꯖ ꯑꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯄꯝ ꯂꯣꯌꯡꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫